Protest Kunmarini Sujinkhre Chara Helliba Sonam Wangchuk ki Arumba kilo 8 Hanthakhre. New Delhi ki Jantar Mantar Laibaka Sita Pangthopa Maruiba competitive examination da Aranba Kaya Yaure Loidana question paper leak where Haibagi Thabak Adu Union Education Minister na Thabak Adu Mahagna responsible Oiduna Mahag resign to Haina Changsi Lakiba Cockroach Janta Party ki protest Numit Kunmarini Sujinkhre. Maduda saruk yariba climate activist Sonam Wangchuk na chatharakliba sidri fauba Chara Helliba khongjang changshilakliba adu haurakpadagi ngasi faubada masagi arumba kilogram 9 Hanthakhre. Mahakna Chara Helliba asi numit 13 ni surabani mahaki haksel gi oiba report blood glucose ki tho thang asi humfugatreta Hanthakhre. CJP ki founder Avizit Dipkena Center appeal tawraduna protest singa chathariba khongjang asida lairiba issue asi lenga ki maikaidagi union minister adugi matangda wahi amata phongdokpa laitriba aduga Cockroach Janta Party ki maikaidagi na mahapur resign taw haina taksiliba ani asigi issue asi ego issue oina leihanba fati haiki mahakna social media gi post ki khuthangda phongdokpa wafamda soiki bathabak sing adu yajaba matanda Lenga ki maikaidagi accountability amasung maturity lay haiba adu utpangamgadoribani khongjang asida ngasi tongan ba political circle gi maikaidagi nongna saugotpa ulakli mamangda Delhi gi chief minister oiramnabi atishina luchingba Aam Aadmi Party ki delegation ama lakuna chathariba khongjang adubu saugotpa ukhi Andhra Pradesh amasung Rajasthan dagi CPI gi member of parliament Ambra Ramna Luchingba senior Luchingba kaya amana demonstrators sing adugi maikaida support utpalaki loidana monsoon gi parliament session hoba numita CJP gi maikaida gi junction gadoriba Jantar Mantar dagi parliament fauba chatkadoriba khongjat adubu chauna sagolaki Maharashtra Shiva Sena Luchingba Uddhav Thackeray rasu CJP gi khongjang asibu chauna sagolakli